ꯚꯤꯗꯤꯑꯣꯁꯦ ꯁꯝꯖꯜꯂ ꯌꯦꯡꯕ ꯃꯤꯅꯗꯤ ꯅꯪꯒꯤꯗꯣ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯥꯜꯂꯅꯤ. ꯚꯤꯗꯤꯑꯣ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯁꯤꯗ ꯄꯣꯛ ꯑꯣꯏꯅ ꯆꯥꯅꯤ, ꯄꯣꯛ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ. ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯁꯨ ꯉꯁꯤ ꯀꯧꯔꯛꯑꯦ. ꯑꯗꯨꯒ ꯃꯣꯏꯒ ꯆꯦꯂꯦꯟꯖ ꯇꯧꯁꯦꯅ. ꯑꯗꯨꯁꯨ ꯄꯥꯏꯈꯣꯝꯕ ꯂꯩꯔꯦ, ꯁꯤꯗꯅ ꯖꯣꯟ ꯂꯩꯔꯦ. ꯃꯣꯏ ꯑꯅꯤꯒ ꯇꯧꯔꯒ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯅꯤ. ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯥ ꯇꯧꯕꯗꯣ ꯄꯣꯕꯗꯣ ꯉꯁꯤꯗꯤ ꯀꯥꯔꯒꯦꯅ ꯑꯩꯅ ꯃꯣꯏ ꯑꯅꯤ ꯀꯧꯔꯛꯑꯣ. ꯌꯦꯡꯅ ꯇꯥꯔꯦ. ꯑꯍꯥꯟꯕ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯥꯏ ꯀꯤꯕꯅꯦꯕ. ꯆꯦꯂꯦꯟꯖ ꯇꯧꯒꯨꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ. ꯑꯗꯣ ꯑꯩꯅ ꯅꯝꯐꯨꯗ ꯉꯁꯤ ꯆꯦꯂꯦꯟꯖꯁꯦ ꯁꯤꯟꯕꯅꯦꯕ. ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯁꯦ. ꯃꯣꯏ ꯑꯅꯤꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯑꯕ. ꯑꯗꯣ ꯑꯩꯁꯨ ꯂꯩꯇ 1,000,000 ꯄꯨꯊꯣꯛꯑꯒ ꯆꯦꯂꯦꯟꯖꯁꯦ ꯑꯉꯝꯕ ꯃꯤꯅ 3,000 ꯐꯪꯒꯅꯤ ꯉꯁꯤꯗꯤ. ꯌꯦꯡ ꯇꯥꯕꯅꯤ ꯉꯁꯤ. ꯑꯩ ꯅꯍꯥꯟꯒꯩ ꯇꯨꯡꯁꯤꯜꯂꯛꯄꯁꯤꯡ ꯉꯁꯤ ꯐꯨꯗꯣꯛꯇ꯭ꯔꯣ. ꯆꯦꯛꯁꯜꯂꯨ ꯅꯪ. ꯆꯦꯛꯁꯜꯂꯨ. ꯑꯗꯨꯗꯤ ꯄꯩꯁꯥꯁꯦ ꯅꯥꯀꯟ ꯊꯝꯁꯤꯀꯣ. ꯅꯥꯀꯟꯗ ꯃꯈꯥ ꯊꯝꯈꯤꯁꯨ ꯑꯗꯨꯝ ꯊꯝꯃꯣ. ꯍꯣꯔꯦꯟ ꯑꯔꯧꯕ ꯑꯃꯅꯗꯤ ꯑꯗꯨꯝ ꯂꯧꯗ꯭ꯔꯕꯅꯦꯕ. ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ? ꯑꯩꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯁꯦ. ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯌꯥꯔꯕꯣ? ꯍꯣꯏ ꯍꯧꯔꯁꯤꯔꯥ? ꯌꯥꯔꯦ. ꯅꯪ ꯌꯥꯔꯦ. ꯅꯪ ꯌꯥꯔꯦ. 1, 2, 3. ꯉꯥꯏꯅꯒꯨꯝꯁꯤꯍꯦ. ꯑꯁ ꯍꯥꯎꯕ ꯌꯦꯡꯉꯒꯦ. ꯉꯁꯤꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯄꯥꯏꯈꯣꯝꯕꯅ ꯊꯣꯡꯕꯅꯦ. ꯑꯩꯈꯣꯏ ꯅꯥꯀꯟ ꯐꯝꯃꯤꯁꯤꯅ. ꯋꯥ ꯉꯥꯡꯕ ꯌꯥꯄꯣꯠꯇꯦ. ꯋꯥ ꯉꯥꯡꯕ ꯂꯩꯍꯧꯗꯣꯏꯅꯤ ꯍꯦꯛꯇ. ꯎꯃꯣꯔꯣꯛꯂ ꯍꯥꯞꯄꯤꯁꯦ? ꯃꯤꯃꯤꯁꯤꯡꯖꯨꯁꯦ? ꯍꯥꯞꯄꯦ. Benar. Sorry sarame okay. Vale. Ini hantar. Jona hangidin lasa. Tetap nah. Kuning dum tin mata. Sigon tayo dyan. Sada. Saya. Lu challenge na ko sada. Mo ka sa phao de mo ni. Phao da. Sai sai. Sa xiang ma ni le.
ꯁꯥ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯨ ꯂꯣꯏꯔꯦꯅ ꯅꯪ ꯇꯤꯜꯍꯧꯅꯤ ꯀꯔꯝꯕ ꯆꯥꯛꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯑꯣꯏꯔꯦ ꯑꯩ ꯁꯤꯡꯖꯨ ꯌꯥꯝꯕ ꯃꯥꯜꯂꯦ ꯃꯣꯔꯣꯛꯁꯨ ꯎꯪꯉꯦ ꯃꯣꯔꯣꯛꯁꯦ ꯁꯥꯏꯕ hawai rồi anh chị xin không hình gì Xịt nó ra nó bị hậu吧我上ถุงนี้好还是的好不就好了吧我不是好啊好แก่ไม่ยากหรอก Thằng người tôi đánh ngã nghe nè ngon thuốc chỉ có qua được ạ anh tổ thủ đấy đi ạ tao sẽ dọn dọn rồi anh xin được tay làm mà cả nhưng làm nhé em ví dụ như vậy
ꯑꯩ ꯁꯤꯡꯖꯨꯗ ꯍꯥꯟꯅ ꯆꯥꯏꯌꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯃꯧꯁꯥꯅꯤ ꯈꯪꯕ ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯁꯜꯂꯦ ꯑꯩꯈꯣꯏ ꯗꯥꯕꯨꯗꯤ ꯑꯩꯈꯣꯏ ꯗꯥ ꯉꯝꯃꯗꯧꯅꯦ ꯑꯍꯥꯟꯕꯗ ꯆꯦ ꯆꯪꯉꯝꯃꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯖꯣꯟꯁꯦ ꯃꯪ ꯂꯩꯔꯝꯃꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯃꯇꯨꯡꯗ ꯆꯥꯁꯤꯜꯂꯣ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯆꯥꯁꯤꯜꯂꯣ ꯑꯣꯛꯇꯤ ꯆꯥ ꯉꯝꯗꯦꯕ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯉꯝꯗ꯭ꯔꯦ ꯌꯥꯔꯝꯗ꯭ꯔꯦ ꯃꯇꯣꯟ ꯆꯥ ꯄꯤꯛꯄꯁꯨ ꯆꯥ ꯉꯝꯗꯦ ꯌꯥꯔꯝꯗ꯭ꯔꯦ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯥꯏꯗꯨ ꯁꯨꯝꯕ ꯗꯕꯟ ꯆꯥꯎꯕ ꯑꯗꯨꯅꯤ ꯌꯥꯝ ꯄꯤꯛꯑꯦ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯗꯥ ꯏꯕꯥꯅꯤ ꯆꯥꯕ ꯃꯇꯨꯡꯗ ꯁꯧꯗ ꯌꯥꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯔꯒ ꯈꯪꯒꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯉꯝꯅꯤ ꯉꯁꯥꯏ ꯑꯐꯥꯎ ꯁꯥꯏꯅꯦꯕ ꯄꯩꯁꯥꯁꯦ 1,000,000 ꯊꯥꯅꯤ ꯍꯥꯏꯅ ꯃꯥ ꯂꯧꯅꯤꯁꯤ ꯃꯥ ꯈꯜꯂꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯔꯦꯗ ꯑꯩꯅ ꯐꯪꯉꯤ ꯖꯣꯟꯕꯨꯗꯤ ꯃꯥ ꯄꯣꯠꯅꯤ ꯈꯪ ꯈꯪꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯤꯠꯇ ꯁꯨꯝ ꯃꯥ ꯌꯥꯎꯔꯛꯏꯅꯦꯕ ꯃꯥꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯖꯗꯕꯅꯤꯅꯀꯣ ꯃꯨꯛꯕꯥꯡ ꯇꯧꯗꯕ ꯃꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯉꯝꯗ꯭ꯔꯦ ꯃꯥꯗꯤ ꯇꯞ ꯇꯞꯅ ꯆꯥꯒꯗꯕꯅꯤꯅꯦꯕ ꯀꯩꯅꯣ ꯉꯝꯁꯨ ꯉꯝꯗꯦꯔꯣ ꯃꯥ ꯑꯁ ꯌꯥꯒꯦꯔꯥ ꯑꯩ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯃꯨꯛꯕꯥꯡꯒꯤ ꯄꯨꯛꯀ ꯈꯔ ꯈꯦꯠꯅꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯁꯣꯔꯤ ꯌꯥꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯦꯡꯕꯒ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯒ ꯆꯥꯔꯛꯄꯒꯁꯤꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯦꯅꯤꯁꯇ ꯌꯥꯗꯤ ꯌꯥꯔꯦ ꯃꯥ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯉꯝꯃꯤꯅꯦ ꯆꯤꯔꯦꯟꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯊꯨꯅꯤ ꯉꯁꯥꯏ ꯂꯣꯏꯔꯦ ꯍꯨꯃꯥꯡꯒ ꯊꯤ ꯇꯥꯔꯤꯁꯤꯗꯤ ꯑꯗꯨꯗ ꯏꯁꯤꯡꯁꯨꯅꯦ ꯅꯪ ꯉꯁꯥꯏ ꯁꯤꯗꯩ ꯊꯛꯇꯣꯏꯕ ꯖꯣꯟ ꯈꯔ ꯉꯝꯅꯦ ꯏꯁꯤꯡ ꯁꯨꯒꯨꯝꯕ 3-4ꯃꯨꯛ ꯊꯛꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯃꯥꯟꯅꯕ ꯌꯥꯔꯣꯏꯗꯕ ꯀꯦꯅꯤꯁꯣꯏꯗꯤ ꯆꯥꯕꯗ ꯍꯨꯃꯥꯡ ꯇꯥꯖꯒꯦ ꯁꯨꯕꯗ ꯍꯪꯆꯤꯠ ꯂꯥꯡꯖꯒꯦ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅꯦ ꯁꯤꯗꯔꯝꯃꯤꯅꯦ ꯌꯦꯡꯉꯣ ꯉꯁꯥꯏ ꯊꯥꯍꯜꯂꯝꯕꯅꯤ ꯁꯤꯗꯔꯛꯇꯣꯏꯅꯦ ꯑꯁꯦꯡꯕꯅꯦ ꯃꯥꯗꯤ ꯆꯥꯕꯗ ꯍꯨꯃꯥꯡ ꯇꯥꯖꯗꯣꯏꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯁꯨ ꯇꯥꯔꯛꯏꯁꯦ ꯒ꯭ꯔꯨꯞ ꯑꯣꯏꯕꯁꯦ ꯂꯩꯔꯝꯃꯦ ꯑꯗꯣ ꯋꯥꯈꯜꯗꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯊꯤꯅ ꯉꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯆꯥꯔꯛꯑꯀꯥꯟꯗꯗꯤ ꯌꯥꯔꯝꯗ꯭ꯔꯦ ꯀꯦꯅꯤꯁꯣꯏꯅ ꯁꯨꯝ ꯃꯣꯏꯗꯤ ꯇꯣꯏꯅ ꯆꯥꯔꯛꯑꯕꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯂꯩꯔꯦꯕ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯌꯦꯗꯣ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦꯀꯣ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯅꯪ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯂꯥꯛꯑꯒꯦ ꯌꯨꯝꯗꯒꯤ ꯉꯁꯤꯗꯩ ꯍꯧꯔꯒꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯆꯥꯕꯩ ꯈꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯨꯅ ꯆꯥꯒꯗꯒꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯧꯗ꯭ꯔꯕꯅꯤ ꯅꯪ ꯉꯝꯃꯨꯔꯦ ꯍꯣꯏ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏ ꯑꯗꯣ ꯂꯧꯗꯤ ꯂꯧꯔꯣ ꯄꯩꯁꯥꯁꯦ ꯍꯩꯇꯦꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯈ꯭ꯋꯥꯏ ꯃꯤꯊꯤ ꯇꯥꯕ ꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯪꯗꯦ ꯑꯁꯤꯗꯤ ꯑꯁꯤ ꯑꯇꯣꯏ ꯃꯆꯥ ꯌꯥꯝ ꯇꯨꯃꯤꯟ ꯂꯩꯔꯝꯃꯦ ꯅꯥꯀꯟꯗꯒ ꯈ꯭ꯋꯥꯏ ꯃꯤꯊꯤꯅꯦ ꯃꯥ ꯇꯥꯏꯁꯦ ꯈꯖꯤꯛ ꯈꯔ ꯃꯤꯊꯤ ꯅꯠꯇꯦ ꯃꯥ ꯇꯥꯏꯁꯦ ꯊꯣꯝꯖꯤꯟꯅ ꯇꯥꯕꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯆꯥꯗꯤ ꯆꯥꯕ ꯆꯥꯏ ꯉꯝꯗ꯭ꯔꯦ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯃꯇꯨꯡꯗ ꯑꯗꯨꯝ ꯈꯪꯗꯦ ꯂꯩꯕ ꯆꯥꯔꯝꯗꯧ ꯅꯪꯗꯣ ꯃꯤꯅꯗꯤ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯨ ꯍꯥꯞꯄꯅꯦ ꯃꯥ ꯉꯝꯃꯣꯏꯅ ꯑꯩꯅ ꯏꯕꯥꯅꯤꯅ ꯈꯔ ꯆꯥꯎꯋꯦ ꯃꯥꯏꯁꯦ ꯈ꯭ꯋꯥꯏ ꯄꯤꯛꯄꯅꯦꯕ ꯌꯨꯇꯨꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯝꯖꯜꯂ ꯌꯦꯡꯕ ꯃꯤꯅꯗꯤ ꯅꯪꯒꯤꯗꯣ ꯁꯨꯡꯆꯥꯛ ꯆꯥꯗꯕ ꯃꯥꯜꯂꯅꯤ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯌꯦꯡꯕ ꯃꯤꯅꯕꯨꯗꯤ ꯈꯪꯅꯦꯕ ꯗꯥꯏꯔꯦꯛ ꯁꯝꯖꯜꯂꯒ ꯌꯦꯡꯕꯗꯣ ꯑꯗꯨꯗꯤ ꯅꯪ ꯁꯨꯡꯆꯥꯛ ꯆꯥꯗꯕ ꯃꯤ ꯃꯥꯜꯂꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯗꯨꯝ ꯊꯥꯒꯠꯁꯤꯔꯥ ꯊꯥꯒꯠꯂꯨ ꯀꯩꯅꯣ ꯅꯪꯒꯗ꯭ꯔꯣ ꯅꯪꯅ ꯅꯪꯅ ꯊꯥꯒꯠ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯥꯎ ꯑꯣꯀꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏ ꯐꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ